अहानबदा मरोइबा पाव नागा सिंह फाजिंदुना थमलंबा कुकी हॉस्टेस तरामरी टेक तकाइदना थादोखरे मसिगे ओना तैनबदा नागागे हॉस्टेस तरुक्ति हौजिक फावबा मरी मखोंग खंगबा ngamdri amadi PM janman amadi 𝐷𝐴 scheme gi makhada hill district singda mobile medical unit MMU tarahumdoi chief minister na flag off tawkhre मैम खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा निमिदांगी मणिपुरी पाव मीडिंग ताबिरिबा सिंगबु सुरबला मैरेंबमना तराम नोकचरी हौजिक मियामदा पाव मुचा खाइना पिजरी नागा सिंह फाजिंदुना थमलंबा कुकी हॉस्टेस तरामरी टेक तकाइदना थादोखरे मसिगे ओना तैनबदा नागागे हॉस्टेस तरुक्ति हौजिक फावबा मरी मखोंग खंगबा ngamdri हौकिबा मेगी तारिक 13 दा कोजिन अमसुंग कोटलेन एरियादा कुकी मिलिटेंट सिंगना एम्बुश तौदुना थादौ बैप्टिस्ट चर्च की लुचिंगबा अहुम हातख्रबा मतुंगदा नागा सिंह फाजिनकिबा कुकी हॉस्टेस तरामरी ngasi थादोखरे अदुमोइनमक नुमित अदुगी मक्तदा कुकी सिंह फाजिनकिबा नागा हॉस्टेस सिंगी मनुंगदा नुपी अंगांग सिंग मांगदा थादोरख्रबा मतुंगदा लेहौरिबा नागा हॉस्टेस तरुक्ति हौजिक फावबा मरी मखोंग खंगबा ngamdri ngasi थादोखिबा कुकी हॉस्टेस तरामरी अदु मखोइबु फाजिनदुना नुमित 29 नि थमलबा मतुंग टेक तकाइदना सेनापति डिस्ट्रिक्ट की CSO सिंगना ताफाउ कुगे विलेज की लीडर सिंगदा खुचिनकिबनी थवोंग अदु नाकननि की मरक्ता थाजबा मांगहनदनबा अमदी तंगदु लेताबा फिबम अमा पुरकनबगी खोंगथांगनि हाइना CSO सिंगी माइकैदगी फोंदोरखी Nagas are culture people. We uphold war ethics and also we respect international law on human rights. We are also considering the commitment of the Honorable Home Minister Amit Shah ji through Honorable CM of Nagaland Dr. 𝐶𝐿𝐴, giving the assurance that the governments will put all out effort to trace out and establish the status of the mission hostages of our 6 Nagas, and also taking into considerations all the appeals from the world community, World Baptist Alliance, Asian Baptist Christian Fellowships, Council of Naga Baptist Churches in Northeast India, NBC, Joint Nagaland Christian Forums, tribal hosts from Nagaland and across Nagaland, organizations and many others, including the appeals of our Honorable CM of Meghalaya, Comrade K. Sharma. Further, the commitments and assurance given by the state's government of Manipur that they will put all effort and trace out the status of and establish the status of the nation hostages and produce within certain time-bound manner. With this, today the United Naga Council, in consultations with all the stakeholders, facilitated the safe release PM Janman Amadi 𝐷𝐴 scheme gi makhada hill district singda mobile medical unit MMU tarahumdoi chief minister na flag up tawkhre chief minister Yumnam Khemchan Singh na directorate of health services lamphel da pangthokpa thoram amada MMU sing adu flag up tawkibani thoram aduda Suman Singh IAS commissioner cum secretary health and family welfare Manipur Dr. N Hemant Kumar Singh director health services Manipur Rangamai Rang Peter IAS Director TAN Hills Amadi Manipur Dr. N Bino Singh Director Family Welfare Services Manipur Amadi Dr. M Dinesh Singh State Mission Director NHM Manipur Su Sarukya Ki Thoramadu the Medical Mobile Unit Staff Singha Chief Minister ga interaction tauki tungda MMU Singh adu CMO Singh da yanthok laba matungda MMU Singh adu flag up tauki bani Manipur की जगह सिंह 90% is valid 10%.
ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯝ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏ ꯚꯦꯂꯤꯗꯨꯗ ꯂꯩꯕ ꯑꯗꯣ ꯆꯤꯡꯗ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯁꯤꯡꯗꯨꯗꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯗꯨ ꯉꯁꯤꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯁꯤꯅ ꯃꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ Center amadi state lengakna manipur gi maru oiba numit oiriba June 19 da Rajya Sabha gi seat ki mikhal pangthokna ba lepsilak pasi numit asi nathai khina ba hotnarabra haina USM na wahang hanglakli United Committee Manipur gi maike de thadorak pa chirolamada democracy zali ba India da mikhal pangthok pa haibasi adumak chathaduna lakli maduda miyoi kya nasu magi apambagi matung ina saruk ya ribani masigi manung channa hantak Rajya Sabha gi seat ki mikhal asi Manipur gi oina uncontested midep amakak thoklakle haiba taraga su June 19 numit asida mikhal pangthokna ba numit lepsilak pasina lamdam masida leidiba miyam da khoirang khoisaungna ba pendeba kaya fahole Manipur gi territorial integrity kairakpa yabagi tangkak lakpa matamda kumza Lisingani ga supna amagi June gi 19 da hongnaruba naidana iramda masibu kaidana bagidamak akiba machet amata laitana masing thingamdraba miyoi cha kayana thoklaktuna miyam gi apun bagi ihau changsin ki Manipur kaiba yaro haiba ihau aduda athobi kyana lamdam masigi damak thawaina pon thapi ki miyoi cha kaya sokapan nangki Manipur gi apun ba saktam kaiba yaro haina haurakhiba Manipur miyam gi ihau aduna India lengak so thak tak nikhi lamdam masigi thongna pharaba mapari mamomloi kya gi thongna lingzelna hen kibana India lenga ki makoi gi firep adu faw bahandoki masigi matungda ngasi fawba lep plaitana chahi kudingi June 19 the Great June Uprising and Unity Day haiduna thorom pangthoktuna athobi singi mafamda leibak miyam na ikai khumna baka loinana numit adubu ningsingduna hawrakliba mirol singna iramdam ngakna bagi wakhalun adu khangminaduna lakibani India Natana Malemgi miyam na fawba khangnaraba sigumba ihau amadi numit asida India gi democracy ki tangkak thoromni haiduna longnariba mikhal pangthokpabo Manipur miyam gi pirang ihongnaba amadi yamna singthaningai oiriba numit asida leingakna mikhal numit lepsilak pasina democracy gi fazaraba masak adu thizin hanbaga loinana miyam gi ihulbu namthaba numit asigi oiba nungi isel adubu nathainaba leingakna hotnabani haina lauroidabagi maram leite nakalamaram da tha asigi tana nipan da pangthokadoriba mutnaidana lehauragadaba the Great June Uprising and Unity Day thorom kekrupata pangthokadoriba sida lamdam asida leiriba iraicha khudimagna zati vizati ki khenaba leitana saruk yabiu apunba Manipur amagi damak amadi ngasilamda masigi phurup masel gi marakta khaibum tanaba mache tana thugaina ba honrakli ba kaya asike mayokta aikoi punna leminasi haina apil torokli leibak asigi damak mathongna leina mathau pangthopagi damak Manipuri ahumda leibak asigi president gallantry award khusinnarakre Imphal East ki yairipok yambem dagi Deepak Tinga khamna masagi mathau pangthoklingai da leikidraba tungda mahaki apokpa apopida bir chakra khusinakre loinana kaikhu dagi squadron Rizwan Malikta bir chakra loinana Taramathoi suba parachute regiment ki major Laisang Tem Deepak tana Soria chakra khusinaduna president na ikai khumnaba utkhre Paper scam da chenabasing action lokat kadabani haina mahairoi loop desam na bosem gi office ta thomjin kre desam gi thomi sing na bosem gi office ta thomjin ki badu da security force sing na pam daba thodok sing thoktana bangak sen ki adubu nakal ani da muknarak patige asok apan yaubana khoisang naraba thomi sing na Imphal police station da thomjin ki desam gi mai kai dige phongdorak pada quality yaw da ba paper scam asida chenabasing action lokat na ba kyarak mari leina ba sing da hijakrabasu tabidana khongjang tabidabana maram oiraga khongjang changsin bani adubu asok apan yawhan basi mahairoi lupasina yaning de haina phongdoraki ngasi akhoi hanjan na bot ki thongda kyarakhanna haigrabasu laibiriba akhoi authority singna magi lakhotpam thokpa mai paikhathum thokpa thabak thong amata paikhalak tabdagi kelaptadana akhoi ngasi somko board of secondary education gi thong da la kanda akhoi silent protest oina akhoi hamjala kanda akhoi protest asi tawjabani haukiba thakragi mamangda paper scam gi suma leire haidana Manipur miyam khangna puthokraba wafam amabu ngasi su hairiba scam adu da chenariba
मियोई सिंगदुदा लखोटपन थोकपा पिफम थोकपा पनिशमेंट अमत पीदबिदा हौसे सुम थमजनबसिना मरम ओरकांदा माहिरोई लुप ओइरिबा देसामददी मसी खुनाइसिदा लेबाकसिदा हौजिक पालिबा लेंगाकसिना येंगिबा मियेंग असे मसी अतुकी मति यामना तमथीबा अखोगी एजुकेशन सेक्टर नत्रगा मसीगा मरी लेनाबा एजुकेशन का मरी लेनाबा लोइसंगसिंग अमदी बोर्ड कुंबा असिगुमलबा माहिरोई सिंगी पुंसी कया थाजबा थम्मकांदा माहिरोई म्यामना हारिबा असिगुमलबा इंस्टीट्यूशन असिदगी सर्टिफिकेट हेउरगा तोंगान तोंगानबा मखलगी एग्जामिनेशन कंडक्टिंग अथॉरिटी ओरिबा बोर्ड कुंबना असिगुमबा कुरान चिंथी तौरे हाइदन स्कीम अमा पुथोखरबा वाफम अमाबु हौजिक फावबा लेंगाक्सिना सुम नामसिलगा थम्बागी थौंग असे मसिदी अदुकी मति यामना लाइबक थीबा अखोगी लेबाकसिदा अखोगी एजुकेशन गी लोइसंग सिंग असिबु नुक्सिबिबा अखोई खुनाइसिदा कनासु लेत्रे हाबसे मसिना मयेक सेंगना ताई ngasiदगी था खरगी ममांगदा बोर्ड ना पुथोइबा लाइरिक सिबु नंबदा सिजनरिबा चे सिंग असिगी कोई क्वालिटी से याउदे हारिबा क्वालिटी सिंग असे याहन बियु अमदी मसिबु थाराइबा फार्म दो मदुगी मथक्तुदा पनिशमेंट पियु हारिदना हारिबा फार्म सिंग अदुदा ब्लैक लिस्ट तौबियु अदुगा मखोइ दुगी मथक्ता लौखटपम थोकपा लेंगाक्सिना लौखट पियु हाइबसे मसी देसामने याम जिनन ओइबा प्रोटेस्ट अमा यामना जिनन ओइबा वाफम अमा लेबाक मियामदा पुथोक्राना खले मसी ठिकागा मरी लेनबा थबंग नते देसामना लाउरिबसे ठिकागी नते मसे लेबाकसिगी खुनाइसिगी हौजिक लेरिबा अखोइगी माइरोइसिंगदा फंगिबा लाइरिकसे मसी क्वालिटी लेना फंगन बियु हाइबदुने मदुदा फार्म दुना सप्लाई तौरमिबा फार्म दुना थारिबा चेदो मसी तोआन तोआनबा अखोइगी कनोसिंगदा प्रिंटिंग हाउस मैम कोई चलकांदा क्वालिटी याउदे हाइदना फावबा पुथोक्रबा वाफम हमसे ngasi बावदा मसीदा सेनरीबा खुदिमसे कईगुंबा मता तौदना थंबसे मसी अदुकी मते यामना लाइबक थीबनी अदना सिगुंबा थवंगसे पेलक्तबदगी तबिनबा मणिपुर लेबाकसिदा असिगुंबा माइरोइसिंगना लाउजरीबा खोलावसिबु तबी नबा मी लई रक्तबदगी अखोई ngasiगी प्रोटेस्ट से लाकपनी अखोई मफमसिदा अखोई अदुमा फंगिगनी अदुगा हजिजि लैरिबा अखोई सिगुंबा सयेनबा सममनबा से लोशनद्रि फावबा अखोई मफमसिदा लेंदना दुम फंगनी ममसिदा अखोई ऑनरेबल चीफ मिनिस्टर कमिश्नर मखोई ना अखोई ना तालिबा डिमांड से मखोई करिनो हाबजा मखोई खंगम संग थौबाल डिस्ट्रिक्ट की हाइरोक पार्ट 2 खुनौदा लैबा दोरेंद्रो मेमोरियल हाई स्कूल ngasiदगी साइंस अमसुंग आर्ट्स स्ट्रीम द क्लास 11 हपकतुना हायर सेकेंडरी की थाकता अपग्रेड तौबगी थौरम ngasi स्कूल असि कैंपस ता पांगथोखरे स्कूल अपग्रेड तौबगी थौरम मदुदा काउंसिल ऑफ हायर सेकेंडरी एजुकेशन मनपुर की चेयरमैन तखेलमम ओजित सिंह ना अथोइब मिथुंगलेन दोरेंद्रो मेमोरियल हायर सेकेंडरी स्कूल की फाउंडर कुंदोंगबम इंगोचा सिंह ना थौरम मपु अदुगा मनपुर स्टेट कमीशन फॉर वुमेन की फॉर्मर चेयरपर्सन प्रोफेसर डॉक्टर मैनाम बिनोता देवी डीएम कॉलेज ऑफ कॉमर्स की डिपार्टमेंट ऑफ मैनेजमेंट एंड बिजनेस स्टडी की हेड ऑफ डिपार्टमेंट एसोसिएट प्रोफेसर डॉक्टर चिथुंग मेरी थॉमस काउंसिल ऑफ हायर सेकेंडरी एजुकेशन मनपुर की डेप्यूटी सेक्रेटरी नौरेम साहेब सिंह कंट्रोलर ऑफ एग्जामिनेशन ओइनाम जोई सिंह जोन 3 थौबाल की डिप्यूटी इंस्पेक्टर ऑफ स्कूल थौदाम ब्रोजेन सिंह अमसुंग दोरेंद्रो मेमोरियल हायर सेकेंडरी स्कूल की प्रिंसिपल नौरेम राधामणि देवीना अखनबा मिथुंगलेन सिंह ओइना सरुकिया की चलिबा था असि के तारीख 13 सेशन होगदबा स्कूल अपग्रेड की थौरम अदुगी सरुक अमा ओइना स्कूल अदुगी ओजा सिंह मैनेजमेंट कमिटी की थौपुब सिंह अमदी स्कूल बिल्डिंग साबदा अचौबा थौदांग लौकिबा बोरो मिस्ट्री सिंह दा स्कूल की माइकैदगी अचंब खुदोल सिंह तमदुना इकाई खुमनबा पुनिंग थौगतपा उतकी लोइनना स्कूल अदुगी महाइरोई सिंहना तोंगानबा कल्चरल की थौरम सिंहसु मियामदा उतकी ngasi की थौरम अदुदा अथोइबा मिथुंगलेन ओइना सरुक याकिबा काउंसिल ऑफ हायर सेकेंडरी एजुकेशन मनपुर की चेयरमैन तखेलमम ओजित सिंह हाई काउंसिल ऑफ हायर सेकेंडरी एजुकेशन मनपुर असि इंडिया की लैरिबा बोर्ड अमदी काउंसिल सिंह की थाकता यौननबा काउंसिल असिना इंडिया की लैरिबा बोर्ड काउंसिल सिंह की मनुंगदा अहानबो ओइना पारक परफॉर्मेंस असेसमेंट रिव्यू एंड एनालिसिस ऑफ नॉलेज फॉर होलिस्टिक डेवलपमेंट सेल NCERT की मखादा लैबा असि हौदोक्तुना कंटिन्यूअसली क्वेश्चन सेम्बा आइटम वाइज क्वेश्चन सेम्बा क्वेश्चन बैंक सेम्बना चिंगबा मयाम अमा तौनबो होनरी ngасidi इंडिया की अतई स्टेट सिंगदसु पारक की सेल हांगदोकनख्रे मसी काउंसिल असि की ओइना अचौबा माई पाकपा अमनि हाई की महाकना मखा तारादुना हाई काउंसिल दा थौ पुद्रिंगै हायर एजुकेशन दा जॉइंट डायरेक्टर ओइना लैरिंगै मतमदा लमदम मसिकी लुचिंगबो ओइरिबा मतम अमगी मणिपुर लेंगा के एजुकेशन मिनिस्टर ओइरंबा हौजिकी हाइरो के MLA ओइरिबा डॉक्टर थोकचोम राधेश्यामनसु लमदम मसिदा एजुकेशन हब अमा ओहेनबा गी पांडमदा सेकमाई
Khumni Higher Secondary School, 𝐶𝐲 Engineering College, Diet College chingba matang semgatuna hairok asibu education gi lamda kumang choksinaba kana hotnabiri haina fongdoki ngasigi thoramaduda school adigi oza sing mahairoi mama mapa sing su saruk yaki. India ki leriba board and council mayam sigi thakta yobung amnanaba kanna honajari masigi mayik laraba kudumdi parak se laina parakaisi performance assessment review for holistic development haina NCRT makhada parak se laina malai haiba parak se sigi mathausi continuously question semba item wise question semba aduga question bank semba haibana chingbase India government na NCRT makhada hobukpani parak sel si hobukpasi India ga manuda Council of Higher Secondary Education Manipur na ahan mani masi ehang na mayam rupanda masi thonjari sini aduna council na hobukiba matungda India ki tongan ba leriba state sing sidasu parak sel se matang hobukna re aduna koisu chaputum thui council su level itna hoji India ki leriba class 11 and 12 ki standards se maintain tongna na bahona chari aduga mathangda aina haijang ba amasu leijai Khumbi Sangmai Khumbi Higher Secondary School Kasturba Gandhi Balika haibna chingbasi mathang lakre hariba educational hub oina sempat ki haibagi wakhalonda leiraba adugumba luchingba kaya sinsina hairok sibu education gi lamda awang ba thakda hanna pukatpiri haibase kaupom thokte Manipur gi mafam atai dasu Pudokpa Sigumba Engineering College Ministry of Education makhada hariba khudong chabaji phangba yaudi hairo kaktani haibase oja basantada ahambada Mahairoi nupi macha amada sakhangdaba singna khutharamba Facebook na hakchina lawi haina fongdorakli Federal Student Organization Kanglaipak Facebook Headquarter ki General Secretary Publicity CS Visanta na kudek biduna thadorak pa chero lamada Porompat Police Station na konba Ketri Vengun mamang tingda yamna tamthiba amadi miyoibagi minungsigi wangmada thokiba nongmai kapsalambagi thawong akanba mawongda condemn tawi gari amada tongduna lakpa sakhangdaba miyoi kharana Ketri Vengun mamang tingda leiba yum amada nongmai kapsalamduna kadi sukhangzadribi sahi taramatoi rom tasuribi sahida allies athoi apokpagi ming MD Imtiaz haidiba nupi macha asigi ningongda nongmai maru ani panduna kudongthiba nanghankibagi thawongbu akanba mawongda Facebook na yaningdaba rakli asigumba aki tujungai oreba thodok sing asena mitam mayam ki punsida aki tujungba thokale asigumba thodok asi Federal Student Organization Kanglaipak Facebook na akan mamong da condemn tawri haina chirola sida makhatari Laikidraba SPO thokchom manglembi gi imung da hairoki Akpigani manglem gi imung da hairo ki SPO singna sel gi mateng pangkre haukiba me thagi tarik kunma thoida hairok ta thokiba laibaktiba lambi ki khudong thiba thodok amada manung matam chadan laikidraba hairo ki SPO personnel thokchom manglem gi lehuriba imung manung ki mioi singda SPO BDF hairo ki personnel singna ngarang sel ena lupa lak amaga lising kuntra nipan mateng pangkre tembang sel adu hairo ki SPO BDF ki lutingba singna laikidraba manglem gi hairok patu kaithel amanga leiba yumda hakthengana chatuna laikidraba gi loina bida khutchinaki tembang sel adu khutchinna bada sarok ya kiba SPO Hiroki e company gi commander Kumanthe Gunadorna hai inkumja lisingani ga supna nipanda Thawal district ki manung chanba Hiroki thabal chongpam amada masakhang daba singna nongmai kapsil lakpagi misi mina yawbagi thodok adugi matung inna Hirok Kanjanaba Lengakna SPO Chahum Laukraba Matung Manipur Pumbagi oina VDF personnel kaya ama lawduna mathau tawduna laklabasu SPO BDF ki Miyoi ama laikidaba matamda imungi awabada Manipur lengak ngasi fawbada mideng changbidri asigumba awaba talaba VDF singi imungda Manipur lengak ki maikei diki mideng changbi haiki
mahakna makhatana hai tengbang liba senpham asi hairok ta leiriba VDF singa lupa chawnga khaigat aduna tengbang kibani hairok ki VDF ama leitaba matamda mamang dege hongna lehoriba imungda VDF singna khaigat naraga mateng pangbage thoksil amagi manung channa tengbang asi pibani haiki gunadorna makhatana fungdo kibada aikhoi gi irakta duty tawminaramba member ama leikidaba matamda imungna thengna horiba awaba kaya asi yengba ngamde mamangda su ngasige sigumna leikidraba VDF ki imungda sel khaigat aduna mateng pangba kaya ama leikrabani matam adudasu lengak tamideng changhaningbagi apamba fongdo kiba leikre ngasi fawbudi thabakta onthok pirakpa leitri udri haiki ngarangi tengbang khongchat aduda hairok AC gi MLA Dr. Thokchom Radesam gi manau nupa Thokchom Sanatoi amadi laikai gi miyoi kya su sarukia kibaga loinana TA Sanatoi na hairok ki SPO singna asumna matam kya gi mamangdagi mateng panglakpa bu thagat pa fongdo ki leikidraba TS manglem gi leikidabagi imungi awabadasu sarukia haiki amadi manglem gi loina bidasu MLA gi maikai digi widow pension atubada fanghanna ba hotnaragani haiki video haisar lai kraba se de lei do matamda igoi horiba agi personal singa la mi amam bi pa sanga jama construction tawraga horiba angang ji family de kitang lai su tam mado kitang mateng bangbo na koi ngasi lei do hero patu bagada le ba sri thokchom mangam sing SPO BDFS B koi lagi kau juga koi le thale lagi do gi koi nasi se koi contribution to maraga koi angam mateng shen mateng pamla chabni koi lagi do matam koi hai ba SPO BDFS se lagi do matam da koi sakai oi sadi koi bu khong jawam koi phangle te isai sadi koi contribution to maraga angam mateng pamla bune naramduna lehori family si lehori pik le angang sing amadi family si sibiraga koi ko mani sadi koi lagi do matam da koi thiga hukum matam da angam mateng to yon mana pangdira ba ni ko mani sadi si koi pun sibiri Amuko MSF amawaba poire leimarol amadi kohar hairiba lup manga sina leptana Manipur ki tongan ba mafam singda changsinuna lakpa mahiroi singi wakat mifam student sit in protest ngasi Imphal West District ki manung channa TG Higher Secondary School campus ta mahiroi singa khutsamna duna khongjang changsin kre maning tamna palakpa aikoi gi leipak asi kumjali singam ga chamapan nifuma panda namlo lausin ki bagi tungda ngasi fawba Indiana aron ba agenda kaya gi makada Manipur asi mache tana thugaina ba hotnarakpagi lalong oina purup masel gi marakta singchep thari mihat mipun miyot minai na thalaba lamdam asida nongmagi miyam na khangba ngambagi pankhai lanselakli haukiba lisinganiga kulhumdo gi megi tarik akum degi chatharakli ba loilam gi luzadaba thawong asina mahiroi naha singdasu atoba safu ama pirakli mahai masing tambada hakthengana amadi nakoinana akaiba piri mahiroi sing maning tamna mahai masing tamba fangdaba haibasi aikoi gi tungi mirol gi khunai si muthatpani asumna Muthatpane haina lawgani haina lup manga gi maikai degi fongdorakli loinana ngasi TJ Higher Secondary School gi mahiroi singa khucham maduna khongjang aikoi ningtamna hinghalu proxy war tawduna mitam miyam amadi angang hatpa khudakta lepu aikoi ingtapa pami India gi lanmina ukrulda sathakiba thong yaning de amadi aikoi lairik ningthina tamjage haibana chingba kholaw sing amadi placard sing sizinaki LPG gas consumer singna chakthong gas asi matokramna sizinnagadagi amadi khudong thigadabadagi matokramna checksin thorang sing lokhatkadagi haibagi matangda all gas care AGC Manipur state na mapam khudingi chathaduna lakpa awareness cum training program gi saruk amu oina ngasi su Bisnupur gi mapam ani haibadi 𝐋𝐢𝐯𝐶 khulen amadi moiranga punna mapam ani da pangthokare how to use and how to take care LPG gas saiba pandamda pangthokiba awareness program adu chawkhat mayon VLF 𝐋𝐢𝐯𝐶 khulen na sinduna 𝐋𝐢𝐯 mamang lakai community hall amasung KYC club amadi kumam moirang moira paibina sinduna moirang kumam mandopta pangthokre all gas care AGC Manipur state ka khucham naduna pangthokiba awareness program singa duda all gas care AGC Manipur state ke manager SSJ Prakash amadi AGC Manipur state ke field assistant chu oidiba sumangala ge artist Happy Rajan amadi AGC Manipur state ke care yumnam asni amadi AGC Manipur state ke official kyana sarukya ki awareness program hojingaida sumang lela ge artist Happy Rajan miyambu no khanduna pukning
सुमतखिबगा लोइनना चाकथोंग ग्यासतगी थोलकदबा मैहौ लांगपोकसिंगदगी मतौ करमना ngakthokadagi haibagi matangda AGC Manipur State ki manager SS Jayaprakash na ग्यासतगी थोलकदबा मैहौ लांगपोकसिंगगी matangda miyamda takpi tambiduna khanghanki ngasigi program aduda saruk याखिबा मियामना AGC Manipur State na pangthokliba awareness asi Manipur gi mafam khudingmakta pangthokpirabadi मैहौ लांगपोकतगी खरदा ओइरबसु kanba ngamgani haina apenba phongdoknaki World Environment Day Palanthoromgi saruk amu oina Inspired by Nature for Climate for Our Future haiba theme da thabum ama chupna sathagadaba tree plantation campaign ama DC Bisnupur so OIDB Indian Red Cross Society Bisnupur District Branch ki President Puja Elangbam IAS na kwakta da ngasi hongdokre thorom maduda District Administration Bisnupur District Forest Division Superintendent of Police Bisnupur gi matenga loinana Young Kwakta Organization YKO Indian Red Cross Society IRCS Bisnupur District Branch amadi Sayata Foundation ga puna kucham naduna sinduna pangthokibani thoromaduda DC Bisnupur Puja Elangbam IAS DFO Bisnupur su OIDB IRCS Bisnupur District Branch ki patron member YCOM Romabai IFS SP 𝐋𝐢𝐯𝐬 𝐁𝐫𝐿 IPS SDPO Moirang Dr. L Zivit MPS SDPO Bisnupur S Trifena RK MPS IRCS Manipur Bisnupur District Branch ke Chairperson M IBMHL Secretary Dr. S Roman Program Coordinator Singh Atai Thongmi Singh YKO gi General Secretary Anis Ahmad Amadi Atai Thongmi Singh ku saruk yaduna kwakta makha lekai makha masjid ki campus ta akoi bada uhai pambi mana pungba upal amadi Sangduna ta leiba makhal kya gi upal kya thaduna campaign adu hongdoki DC Puja Elangbam IAS na phongdoki bada malem asi sabagi chang asoma soma hengalakli basi hanthana ba World Environment Day ga mari leinana miyam puna upal thaduna upal yokhatna ba mipung khudimak thodang longminasi ngasigi kwakta gi mafam asida Young Kwakta Organization na upal thabada natana hinghanna ba lawriba thodang asi thagatningai ni hai ki amaromda tree plantation adu ga mari leinana DFO Bisnupur Waikhom Ramapati IAFS na phongdoki bada aikoina ngasi World Environment Day ga mari leinana thariba using asi hauhan biba protect to biba ga loinana conserve tawduna malem gi thakta climate change ki awaba aikoi miyoi bana thengnari ba si khrada oirabasu aikoi gi site gi responsible citizen am oina tawminasi haiki Environment Day ga mari leinana u tara thagagi program asi sinjabani thagado go u tara si kokta gi lairiba area si gi in and around the kokta area si da koi thagado ibni yamdrabada koina target tawjariba si koi 300 trees ko makhan makha kya gi kana ba piraba koi tree species sin si select tawga koina program asi da koi using se thajagadoini masi akoi gi site gi district administration amasung Bisnupur Police amasung Bisnupur Forest Division dagi message oina akoina ngasi Environment Day ga mari lainana thariba u sing asi hauhan biba protect to biba conserve to biba malem gi thakta climate change ki awaba koi miyo gana thengnariba sida khari khatang oibsu akoi gi site dagi something akoi gi as a responsible citizen oina akoi gi site dagi tawdongamba khara do koi community habigi message dai sida activities ki makhada Indian Red Cross Society Bisnupur Branch aduga Sayata Foundation ga punna akoigi Bisnupur District ki manungda mafam kaya da akoigi u pambi thaba aduga reforestation toba mayamda awareness akoigi climate for future haina akoigi u pambi tharaga akoigi future gi damakta akoigi climate se manage tongna ba secure tongna ba haina akoigi environment se preserve tongna ba haina mayamda khanghanna ba aduga mayam gi lekai khudingi lam khudingi u pambi tharaga hinghanna ba moibu aduga mayamda su kana ba habdi u pambi tharaga panba fruits na so mayam gi kana hongna ba haibagi sigi makhada akoigi Indian Red Cross Society Bisnupur Branch na kanna chathabasida mayam na su yasarug yaubiu aduga he na mapung phaba activities and initiative oina ba haina mayam gi side ta su appeal tawzari sigi amna maru oiba akoigi Manipur da India da aduga Prithvi da akoigi climate
change से यामना real ओइरा बनिना अखोई की any flooding ओइबा और even drought मकथंग वतंग सिंबा climate adverse ओइरा कांदा अखोई नी ओइबदा अदुगा animals सिंग अखोई की trees सिंग environment सोलक दबा में आमते अखोई ने लक्ष्य न बहाइना अखोई की each one of us अखोई ने responsibility लोबी रगा अखोई ने सिगी activity सिंग अखोई की उपाम्बी थाबा अदुगा अखोई की लेबा की लेरिबा plants indigenous plants indigenous animals से हिंगनबा conserve तौनबा यामना मरु ओइ हायरगा हंदकी world environment day की मखादा चथरिबा activity सिंगदा मयामनसु अमुखेना सरुग याबियु हायना Kickboxing Association of Manipur na mai paglak kickboxing medalist tarani thoi okpagi thorom pangthokre ya school semasaki high school moirangkhom imphal da pangthokiba thorom aduda speaker thokchom satyabrat singh ex deputy speaker president 𝐶𝐢𝐯𝐬 MLA Thangjam Arun Kumar Singh president YAC Sorokhaibam Sarat Chandra president UCY Chandam Surjit amadi social worker Laifufam Bobby Roisu Sarukyaki मोगी हागी चाव तो खंगते फिजिकल एक्सरसाइज तो वो तंदा सानो भी इक्विपमेंट से क्या होता है अखो मानो मसाला सानो सुमें भी आओ ये अखो ना प्लेयर से मसा मतंदा सुम साने का हमारी जगह में तो कि हमारा का साने रोई ओए करे मतिक साम भी ओए करे ओए लोग मतुंग दा अखो ना मास थी लगा चलेगा फेलिसिटी तो भाई ऐसा मना अदुन तबा ऐना पाम जबना अꯉꯥꯡꯁꯤꯡꯁꯤ ꯃꯊꯃꯣꯏꯗ ꯄꯦꯜꯂꯝꯃꯣꯏꯅ ꯂꯧꯖꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯈꯔ ꯇꯥꯁꯟꯅꯔꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯀꯗꯥꯏꯕꯨ ꯌꯧꯅ ꯑꯩꯈꯣꯏ ꯏꯟꯁꯤꯒꯦ ꯆꯨꯝꯅ ꯍꯦꯛꯇ ꯅꯪ ꯁꯥꯟꯅꯔꯣꯏ ꯐꯔꯦ ꯃꯅꯥ ꯄꯤꯔꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯌꯥ ꯌꯥꯖꯅꯤꯡꯗꯕ ꯑꯗꯣ ꯉꯁꯤꯒꯤꯁꯤꯕꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯥꯕꯣꯏ ꯀꯩ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯅꯤꯅ मखोंदे फोर्स अमेला तौबने न लवे सिंग बकथो कोई थोना अमा चला तंगाय फदि न लवे अदना आई हंजन हंजन मामु संग चावबा यामनिना कना खुनबा याम अवांग थाकी याम देम जनिंगाय की अदुम मगे वाखलोन त लेरमे मतमदा अखोइना मतमदा लेमे होबा इमानबा खरसिंगजे कमायना सेव तो होगे कांदा मतमदा हैरसु हैतसु मसाना मोंगदा सारादना कोनदना लेरमबदगी हक्चांग फनुबगी वाखलोन लेबदुना मदुगी निसागी माइकेरुम तुकै चंगजल लौददना अखोइ इमानबा मैम ngasi lay itu मैम amusu अखोई मतम मनोंदम चादन लगी तो मैम amusu यावी अदो सुगम निसागी पाक्ते के कोई कंगी है तारदी अंगासिंग से सानबगी वाकल चलन बा सामो भनबगी वाकल चलन बा से यम तंगाय पति मसी मई हान मोने तमजगे अनि सुबदा अखोई मणिपुर गुंबा यम पिप स्टेट गवर्नमेंट की एम्प्लॉय तौंगन दबा या नम एम्प्लॉय की यम चौबी सुबह लेबा अंगासिंग लाइला सु तंबल लोरगा थोला कांदा थबक इंगांग फंगदन यम वाना लेबसे अखोई सानरो ओइना लागदी होजि मणिपुरदा थबक फंगजद्रगसु तोंगान तोंगान स्टेट चौ चौबा इंडस्ट्री लेबा जगदा न चौ चौबा कंपनी सिंदा थबक मयाम फंगदना अखोई अंगासिंग तबक मयाम तौरी अदुना अखोई सानरो सिंसे अखोई यामना रिसोर्सफुल लोइबा सानरो ngakane अखोई रिसोर्सफुल निमोदि अखोई रिसोर्स नै तर अखोई सानरो सिंसे अंगासिंग से सानरो कांदा अफबा सानरो ममर कांदा अखोई मणिपुर रिप्रेजेंट तौबा नेशनल गिदा तोंगान तोंगान स्टेट रिप्रेजेंट तौबा इवन इंडिया रिप्रेजेंट तौबा चला कांदा मखोई एनीवेयर मैं थबक किदम तो वाते मगी दम त लोइना दम जॉब म कलगा ले जॉब म कलगा लगी बाय से मागी अखोई की मसागी से इमुंग की रिसोर्स हो जरे अदुगी स्टेट से की रिसोर्स हो जरे सुमाइन तो उन कोई सानरो सिंसे पना कोई योक पदकार है दुगा यामना नुंगाई जबजना कोई सानरो सिंसे मसागी लोइना टैलेंट लेबा यामना स्किल लेबा Hotel Enchantone sponsor Taraga Mangal Foundation Hairok Amasung Maipak pe organizing committee anina City Club Hairok ka kutsam naraga City Club Hairok ki sanabungda Tim Kuntra nitoina group ni panthong na khaidok tuna pangthok kiba Fort Maipak Pin Memorial Trophy 2026 9A side state level men's open football tournament asigi ngasi sanakiba match ta Lamlai FC amani Sangayumpam FC goal ani chanaduna draw chatkre loinana 7 star Hairok amadi Kanglei nahaga sanakiba match ta 7 star Hairok na Panjal mga amada mai pakre aroibada maroiba paw mukhana pizari Naga Singh Fazin duna thamlamba kuki hostess taramari tek tekai dana thadokre masigi ona tainabada Naga gi hostess tarukti hauzik fawba mari makong khangbangamdri
amadi PM Janman amadi DA 𝐶𝐞𝐲𝐬 scheme gi makhada health district singda mobile medical unit MMU tarahumdoi chief minister na flag off tawkhre ngasi go na notice window TV na sandok jaba numidangi manipuri pawmata ngase loijare mideng tabiri ba pumnong pomukana khurumjare